ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯝꯕꯧꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯇꯣꯂꯃꯨꯒꯤ ꯃꯌꯨꯝꯗ ꯍꯧꯕ ꯂꯥꯛꯂꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯇꯣꯂꯃꯨꯕꯨ ꯀꯧꯔꯤ꯫ "ꯏꯇꯥꯎ ꯇꯣꯂꯃꯨ! ꯏꯇꯥꯎ ꯇꯣꯂꯃꯨ! ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯏꯇꯥꯎ! ꯏꯇꯥꯎ ꯇꯥꯗ꯭ꯔꯣ?" ꯐꯖꯇꯣꯟꯅ "ꯑꯃꯨꯛ ꯂꯥꯛꯑ ꯃꯥꯜꯂꯤ ꯑꯁꯤꯒꯤ ꯊꯝꯕꯧ ꯑꯁꯤꯅꯅꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯍꯧꯕ ꯂꯥꯛꯄꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯃꯣꯏꯕ꯫ ꯂꯩꯇꯦ ꯇꯥꯏꯖꯟꯒꯦ꯫ ꯇꯥ ꯊꯝꯕꯧ, ꯃꯈꯣꯏ ꯃꯄꯥꯗꯤ ꯂꯩꯇꯦꯅꯦ." "ꯏꯇꯥꯎ ꯇꯣꯂꯃꯨꯗꯣ ꯃꯪꯒꯣꯜꯗ ꯂꯦꯞꯄꯤꯌꯦ, ꯑꯩꯒ ꯎꯅꯔꯤ." "ꯑꯁ, ꯀꯔꯣꯝꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏꯕ ꯃꯥꯅ?" ꯊꯝꯕꯧꯅ "ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯏꯇꯥꯎ ꯇꯣꯂꯃꯨ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ ꯁꯩꯇ꯫ ꯑꯩꯗꯤꯕꯀꯣ, ꯑꯗꯒꯤ ꯃꯁꯛꯇ ꯅꯠꯇꯦ ꯃꯆꯤꯟꯁꯤꯁꯨ ꯊꯤꯕ." ꯐꯖꯇꯣꯟꯅ "ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯕ ꯅꯨꯄꯥꯅꯤ, ꯑꯩꯗ ꯆꯣꯞꯅꯕ ꯁꯤꯜꯂꯒ ꯂꯩꯔꯕꯅꯦ ꯕꯁꯦ꯫ ꯑꯩꯅ ꯆꯣꯞꯄꯒꯅꯦ ꯄꯦꯟꯗꯧꯔꯤꯕ ꯃꯥꯅ." ꯇꯣꯂꯃꯨꯅ "ꯑꯁꯤ ꯂꯩꯕꯒꯤꯅꯤ ꯏꯃꯥꯅ ꯍꯨꯏ ꯂꯣꯏꯗ꯭ꯔꯤꯕꯁꯦ, ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯆꯪꯉꯛꯄꯗ ꯁꯤꯛꯅꯅꯕ ꯍꯨꯏ ꯑꯣꯏꯅ ꯂꯣꯏꯔꯝꯃꯗꯧꯅꯤ." "ꯍꯨꯏ ꯂꯣꯏꯔꯝꯕꯅ ꯐꯩꯅꯤ, ꯍꯨꯔꯥꯜꯂꯒ ꯐꯥꯔꯒ ꯆꯥꯊꯣꯛꯑꯁꯨ ꯌꯥꯏꯕ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯀꯩꯝꯇꯁꯨ ꯀꯥꯟꯅꯕ ꯅꯠꯇꯕꯗꯕ꯫ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯁꯤꯁꯦ. ꯉꯔꯥꯡ ꯆꯠꯁꯦ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯏ꯫ ꯐꯖꯇꯣꯟ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯁꯨꯃꯥꯡꯗ ꯐꯝꯂꯤꯕꯗꯨ ꯂꯥꯛꯇꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯅꯨꯄꯥ! ꯑꯣ ꯅꯨꯄꯥ! ꯇꯥꯔꯕꯣ? ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯛꯑꯣ." ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯩ ꯁꯥꯅꯣ ꯈꯪꯗꯦꯅꯦ, ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯈꯪꯗꯦꯕ꯫ ꯃꯁꯤꯒꯤ ꯊꯝꯕꯧ ꯍꯥꯏꯕ ꯎꯇꯤꯟ ꯃꯥꯟꯕꯁꯦ ꯅꯨꯡꯁꯤꯗꯕꯗ ꯈꯥꯔꯦ ꯁꯩꯇ ꯑꯣꯏꯕ꯫ "ꯏꯇꯥꯎ, ꯅꯪ ꯅꯨꯄꯤꯁꯦ ꯈꯥꯏꯒꯦꯒ ꯈꯥꯏꯅ ꯊꯣꯛꯈ꯭ꯔꯣꯗ. ꯃꯁꯛꯅ ꯃꯔꯣꯜ ꯊꯤꯔꯤꯕ, ꯏꯁꯧꯅ ꯋꯥꯍꯩ ꯈꯣꯟꯗꯥꯅ ꯃꯔꯣꯜ ꯐꯠꯇ꯭ꯔꯤꯕ, ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯣꯏꯕ." "ꯏꯇꯥꯎ, ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯗꯨꯕꯨ ꯀꯩꯅꯣ? ꯏꯇꯥꯎꯅ ꯐꯝꯂꯤꯁꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗꯅꯤꯅꯦ. ꯑꯩꯒꯤ ꯅꯨꯄꯤꯅꯒ ꯇꯥꯔꯝꯃꯗꯤꯅꯦ ꯅꯪ ꯁꯣꯏꯔꯣꯏꯍꯦ, ꯅꯪꯒ ꯀꯛꯄꯤꯈꯤꯕ." "ꯏꯇꯥꯎ, ꯃꯌꯥꯝꯗꯒꯤ ꯃꯁꯛ ꯀꯥꯏꯅ ꯊꯤꯕ ꯅꯨꯄꯤꯁꯦ ꯖꯥꯠ ꯌꯥꯝ ꯊꯤꯕ꯭ꯔꯥ?" "ꯊꯤꯕꯅꯤ. ꯊꯤꯕꯗꯨꯅꯅꯤ ꯐꯖꯈ꯭ꯔꯕ ꯑꯩꯅ ꯊꯤꯈ꯭ꯔꯕ ꯃꯥꯕꯨ ꯂꯧꯔꯒ ꯍꯧꯖꯤꯛꯐꯥꯎ ꯂꯩꯃꯤꯟꯅꯔꯤꯁꯦ. ꯐꯖꯈ꯭ꯔꯕ ꯑꯩ ꯀꯥꯏ ꯌꯥꯝ ꯐꯖꯔꯦꯍꯦ. ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯏꯕ ꯍꯧꯗꯣꯡ ꯑꯉꯧꯕꯤ ꯃꯅꯥꯇꯣꯟ ꯃꯨꯠꯄꯤꯗꯣ ꯑꯗꯨ ꯌꯥꯝ ꯃꯥꯜꯂꯤ. ꯏꯔꯥ, ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯅꯪꯅ ꯑꯩꯒ ꯑꯃꯨꯛ ꯅꯣꯛꯅꯔꯤ. ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯁꯤ ꯎꯕꯗꯅꯤ ꯑꯩꯅ ꯅꯨꯄꯤ ꯊꯤꯕꯒ ꯇꯜꯂꯤꯕꯁꯦ. ꯊꯥꯏꯅꯗꯤ ꯅꯪꯁꯦ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯁꯨꯃꯥꯡꯗ ꯉꯥꯛꯇꯪ ꯐꯝꯕꯁꯤ ꯐꯥꯎꯕ ꯂꯥꯛꯇꯅ ꯀꯧꯔꯛꯏꯁꯤꯅꯤ. ꯅꯪ ꯂꯥꯛꯄꯁꯤꯗꯕꯨ ꯑꯩꯁꯦ ꯀꯣꯏꯔꯨꯁꯤ, ꯆꯠꯂꯨꯁꯤ, ꯆꯥꯔꯨꯁꯤ, ꯁꯤ ꯉꯥꯛꯇꯅꯤꯗꯅ ꯑꯗꯨꯒꯤꯅꯤ ꯍꯧꯔꯤꯁꯦ. ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅꯅꯦ ꯅꯪꯅ ꯇꯤꯟꯅꯕꯁꯦ ꯌꯥꯝ ꯁꯥꯎꯕꯅꯦꯕ. ꯑꯗꯨꯅꯤ." "ꯑꯣ, ꯂꯧꯕꯨꯛ ꯑꯃꯠꯇꯗ ꯑꯃꯥꯡꯕ ꯊꯥꯗꯃꯤꯟꯅꯕ ꯅꯪꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯍꯦꯟꯅ ꯂꯨꯔꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯍꯨꯔꯥꯜꯂꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒ ꯑꯗꯨꯝ ꯑꯩꯈꯣই ꯆꯠꯄ ꯆꯥꯕ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪ ꯁꯤꯅ ꯉꯥꯡꯅꯤꯡꯈꯤꯕꯁꯤꯅꯕ. ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯨꯄꯤ ꯌꯥꯝ ꯀꯤꯕ ꯅꯑꯣꯡꯗ ꯎꯕꯗ ꯅꯨꯡꯁꯤꯗꯕ, ꯈꯪꯉꯕ? ꯅꯨꯡꯁꯤꯗꯕ." "ꯏꯃꯥ, ꯈꯪꯉꯤ. ꯀꯩꯅꯣ ꯅꯨꯄꯤ? ꯆꯥꯛꯁꯪꯗ ꯊꯝꯒꯗꯕ ꯀꯣꯜꯂꯤꯛꯇꯨꯅ ꯁꯨꯃꯥꯡ ꯌꯧꯅꯕ ꯂꯪꯉꯛꯏꯁꯤꯕꯨ ꯍꯥ?" ꯐꯖꯇꯣꯟꯅ "ꯑꯩꯅ ꯉꯁꯥꯏꯗꯤ ꯀꯧꯔꯤꯕꯁꯦ ꯀꯩꯝꯇ ꯇꯥꯗ꯭ꯔꯣ? ꯑꯩ ꯏꯇꯥꯎꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤ ꯎꯗ꯭ꯔꯣ? ꯎꯗ꯭ꯔꯕ ꯅꯪꯕꯣ? ꯅꯪꯒꯤ ꯅꯇꯥꯎ ꯈꯨꯖꯥꯏ ꯑꯀꯣꯞꯄ ꯃꯥꯟꯕꯗꯨꯒ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯅꯪꯉꯣꯟꯗ?" ꯊꯝꯕꯧꯅ "ꯏꯇꯥꯎ, ꯑꯩ ꯆꯠꯂꯦ. ꯅꯪꯒꯤ ꯅꯨꯄꯤ ꯃꯤ ꯆꯥꯕ ꯐꯪꯗꯕ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯁꯦ ꯃꯁꯤ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ." "ꯀꯔꯤ? ꯑꯩꯕꯨ ꯍꯩꯅꯗꯦ ꯀꯥꯏꯅꯒ? ꯍꯣ, ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯥꯎ ꯑꯩꯕꯨ ꯍꯩꯅꯗꯦ ꯍꯥꯏꯔꯤ? ꯌꯥꯔꯦꯕ ꯐꯖꯇꯣꯟ, ꯃꯤ ꯆꯠꯈ꯭ꯔꯦꯕ. ꯇꯜꯂꯦ ꯅꯪ ꯁꯤꯗꯤ. ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯃꯔꯨꯝꯇ ꯂꯥꯛꯄ ꯌꯥꯗꯦ. ꯅꯪꯅ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯅꯤꯕ." "ꯇꯧꯕ ꯇꯥꯕ. ꯅꯃꯥꯟꯅꯕꯅꯦꯅ ꯈꯤꯇꯪ ꯑꯐꯕ ꯈꯔꯁꯨ ꯈꯜꯂꯒ ꯇꯤꯟꯅꯧꯗꯅ. ꯑꯗꯨꯗꯤ ꯅꯠꯇꯦ. ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯌꯥꯎ, ꯌꯨꯔꯥꯏ ꯆꯦꯟꯕ ꯈꯔ ꯍꯦꯛ ꯇꯤꯟꯅ." "ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯤꯡꯗꯤ ꯇꯤꯟꯅꯕ ꯑꯝꯇ ꯐꯪꯗꯤꯌꯦ. ꯃꯣꯏ ꯅꯨꯄꯤꯁꯤꯡꯗꯣ ꯅꯪꯗꯧꯅ ꯂꯣꯏ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ? ꯅꯨꯄꯥꯁꯤꯡꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯅꯔꯛꯇ꯭ꯔꯤ. ꯐꯠꯇ꯭ꯔꯣꯗꯣ? ꯃꯤꯒꯤ ꯅꯨꯄꯥꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯤꯗꯣ. ꯅꯪꯗꯤ ꯏꯟꯗꯦꯅꯦ ꯏꯕꯨꯡꯉꯣ." "ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕꯗ ꯏꯟꯗꯅ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯨ, ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯨ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯔꯤꯁꯦ? ꯌꯥꯕꯒꯤꯔꯣ ꯊꯕꯛ ꯁꯨꯕ ꯆꯠꯅꯤꯅ ꯆꯠꯈ꯭ꯔꯒ ꯀꯣꯏꯕ ꯈꯔ ꯆꯠ, ꯆꯥ ꯈꯔ ꯆꯥꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯝꯕꯗꯣ? ꯊꯕꯛ ꯅꯣꯡ ꯐꯥꯗꯣꯛ ꯈꯛ ꯆꯠ. ꯑꯗꯨꯒ ꯅꯪꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯦ ꯅꯪꯁꯦ. ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯅꯪꯁꯦ." "ꯅꯨꯄꯤ, ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯀꯅꯨ. ꯌꯨꯝꯊꯪꯅꯕꯅꯒ ꯇꯥꯔꯒ ꯑꯩꯁꯦ
ꯅꯪꯅ ꯉꯝꯕ ꯃꯥꯟꯈꯤꯅꯤ ꯀꯔꯤ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯅꯨꯄꯥꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤꯗꯒꯤ ꯉꯝꯕꯒ ꯑꯃꯨꯛ ꯄꯥꯝꯂꯤꯕ ꯍꯥ ꯐꯪꯁꯨ ꯐꯪꯗꯔꯣꯏꯗꯕꯗꯨꯗ ꯑꯩꯁꯦ ꯅꯪ ꯂꯧꯖꯔꯝꯗ꯭ꯔꯕꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯕꯒ ꯑꯝꯇ ꯐꯪꯗ꯭ꯔꯦꯕ ꯅꯪꯒꯤꯗꯨꯒꯤ ꯋꯥꯗꯣ ꯃꯥꯒꯤ ꯊꯝꯕꯧ ꯍꯥꯏꯕ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯕ ꯅꯨꯄꯥꯗꯨꯅ ꯏꯟꯁꯤꯜꯂꯝꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥ ꯑꯣꯏꯔꯝꯒꯅꯤꯕ ꯅꯠꯇꯦꯕ ꯐꯖꯇꯣꯟ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯒꯤ ꯍꯥꯏꯕ ꯋꯥꯅꯤ ꯏꯊꯟꯅ ꯈꯟꯖꯔꯛꯄ ꯋꯥꯅꯤ ꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯅꯪ ꯃꯇꯨꯡ ꯌꯥꯝ ꯈꯜꯂꯕ ꯅꯪ ꯅꯀꯣꯛꯇꯣ ꯑꯩꯅ ꯊꯨꯒꯥꯏꯒꯗꯕꯅꯤ ꯌꯦꯡꯉꯨꯅ ꯅꯣꯡꯃꯁꯨ ꯇꯣꯂꯝꯃꯨ ꯌꯨꯝꯗꯒꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯃꯥꯅ ꯃꯇꯥꯎꯁꯤꯡꯒ ꯆꯥꯛ ꯆꯥꯅꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ ꯊꯝꯕꯧꯅ ꯏꯇꯥꯎ ꯇꯣꯂꯝꯃꯨ ꯅꯪ ꯍꯣꯔꯦꯟ ꯅꯌꯨꯝꯗ ꯅꯇꯨꯅ ꯑꯃꯨꯛ ꯐꯨꯕꯤꯗꯅꯕ ꯐꯨꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯍꯥꯎꯕ ꯆꯥꯎꯔꯒ ꯂꯣꯏꯔꯦ ꯁꯤ ꯈꯛꯇꯅꯤ ꯃꯨꯟꯅꯥꯅ ꯑꯁ ꯏꯇꯥꯎ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯁꯥꯒꯨꯝꯁꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯦ ꯌꯨꯝꯗ ꯐꯪꯉꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕ ꯑꯩꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯄꯦꯟꯖꯔꯦ ꯁꯩꯇ ꯑꯣꯏꯕ ꯇꯣꯂꯝꯃꯨꯅ ꯑꯩꯁꯨ ꯑꯃꯨꯛ ꯈꯜꯂꯤꯕꯅꯤ ꯀꯔꯤ ꯅꯨꯡꯒꯤ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯖꯔꯨꯕꯅꯣ ꯍꯥꯏꯗꯅ ꯊꯝꯕꯧꯅ ꯅꯨꯄꯤ ꯐꯨꯋꯣ ꯅꯨꯄꯤ ꯋꯥꯔꯣ ꯑꯗꯨꯝꯅ ꯈꯟꯕꯅꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯀꯣ ꯇꯣꯂꯝꯃꯨꯅ ꯀꯌꯥꯔꯛ ꯌꯥꯝꯃꯤ ꯅꯨꯄꯤ ꯐꯨꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯗꯨꯕꯨ ꯉꯝꯗꯦ ꯁꯨꯡꯉꯝ ꯉꯝꯗꯦ ꯃꯁꯛꯇ ꯍꯦꯛ ꯎꯕꯗ ꯃꯥꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯏꯅꯤꯡꯉꯦꯕ ꯊꯝꯕꯧꯅ ꯑꯗꯨꯅꯤ ꯑꯙꯥ ꯃꯣꯔꯥ ꯇꯪꯈꯥꯏ ꯁꯤꯕ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯁꯦ ꯃꯨꯟꯅꯥꯅ ꯅꯪꯁꯨ ꯍꯌꯦꯡ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯩꯗꯤ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯔꯔꯣꯏꯗ ꯅꯈꯣꯏ ꯑꯅꯤ ꯎꯕꯗ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯅꯤꯡꯗ꯭ꯔꯦ ꯅꯨꯄꯤ ꯄꯥꯝꯗ꯭ꯔꯦ ꯄꯦꯟꯖꯔꯦ ꯃꯨꯟꯅꯥꯅ ꯑꯗꯨꯕꯨꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯐꯤꯔꯦꯞ ꯂꯩꯇ꯭ꯔꯤꯕꯅꯤꯍꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯉꯝꯕ ꯑꯣꯏꯖꯧꯀꯣ ꯇꯣꯂꯝꯃꯨꯅ ꯑꯣꯏꯖꯔꯣ ꯑꯣꯏꯖꯔꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤ ꯊꯤꯕꯗꯨꯃꯛ ꯈꯪꯗꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯊꯝꯕꯧꯅ ꯁꯠ ꯆꯥꯎꯔꯁꯤꯁꯦ ꯅꯣꯏꯒꯤ ꯅꯨꯄꯤ ꯍꯨꯏ ꯃꯅꯥꯇꯣꯟ ꯄꯥꯟꯕꯤꯁꯤꯡꯗꯣ ꯃꯅꯝ ꯅꯝꯗꯅ ꯅꯣꯏꯒꯤ ꯈꯨꯡꯒꯨꯜ ꯑꯃꯨꯛ ꯂꯤꯔꯛꯑꯅꯤ ꯆꯥꯁꯤꯜꯂꯨ ꯆꯦ ꯈꯔ ꯊꯨꯅ ꯆꯥꯁꯤꯜꯂꯣ ꯇꯣꯂꯝꯃꯨꯅ ꯍꯣꯏꯅꯦ ꯋꯥꯔꯤ ꯀꯣꯟꯁꯤ ꯍꯥꯟꯅ ꯆꯥꯎꯔꯁꯤ ꯃꯨꯟꯅꯥꯅ ꯀꯨꯏꯔꯦꯗ ꯑꯁꯨꯝꯅꯒ ꯄꯨꯟꯅ ꯆꯥꯗꯕ ꯍꯧꯔꯦꯟ ꯉꯁꯤꯒꯤ ꯃꯩꯇꯩ ꯌꯦꯟꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯍꯥꯎꯋꯦ ꯑꯁꯦꯡꯕ ꯇꯣꯂꯝꯃꯨꯅ ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯒꯤ ꯊꯣꯡꯕꯗ ꯃꯁꯤꯒꯤ ꯃꯍꯥꯎꯁꯦ ꯌꯧꯕ ꯅꯠꯇꯦꯀꯣ ꯍꯥꯎꯔꯦ ꯑꯁꯦꯡꯕ ꯃꯈꯣꯡꯒꯁꯦ ꯑꯝꯇ ꯆꯤꯛꯀꯦꯗꯅ ꯑꯩ ꯊꯝꯕꯧꯅ ꯃꯈꯣꯡꯗꯨꯝ ꯆꯤꯎꯀꯣ ꯈꯨꯕꯤꯒꯗꯤ ꯑꯃꯨꯛ ꯆꯤꯛꯊꯈꯤꯅꯨ ꯁꯣꯝꯗ ꯇꯣꯂꯝꯃꯨꯒꯤ ꯌꯨꯝꯗꯅꯤ ꯇꯣꯂꯝꯃꯨꯒꯤ ꯃꯃꯥ ꯑꯁꯪꯕꯤꯗꯨ ꯃꯃꯧꯕꯨ ꯀꯧꯔꯛꯂꯝꯃꯤ ꯃꯍꯧꯋꯥ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯁꯤꯗ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯑꯩ ꯏꯟꯁꯥꯡ ꯁꯦꯝꯃꯨꯏꯅꯦ ꯇꯣꯂꯝꯃꯨꯗꯨ ꯅꯪꯉꯣꯟꯗ ꯀꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯃꯥꯗꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯕꯅꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯅꯤꯡ ꯂꯧꯕꯨꯛꯇ ꯆꯥꯛ ꯆꯥꯅꯩꯌꯦꯅꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯍꯜꯂꯛꯇꯕ ꯅꯠꯇꯦ ꯃꯥꯕꯨ ꯀꯥꯏꯗ ꯆꯠꯇꯅ ꯂꯩꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗꯅꯦꯕ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯑꯗꯨꯅꯤꯅꯦ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯥꯅ ꯈꯤꯇ ꯐꯥꯎ ꯋꯥꯈꯜ ꯇꯥꯗꯦꯕ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯨꯄꯥ ꯈꯛꯅ ꯅꯨꯄꯤ ꯋꯥꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯅꯨꯄꯤ ꯅꯪꯁꯨ ꯅꯄꯨꯔꯣꯏꯕ ꯋꯥꯔꯛꯎꯀꯣ ꯏꯃꯥ ꯃꯥꯅ ꯁꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯩꯕꯨ ꯐꯅ ꯑꯝꯇ ꯉꯥꯡꯅꯕꯤꯗ꯭ꯔꯕꯅꯤ ꯐꯠꯇꯕ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯜꯂꯕꯗꯤ ꯃꯗꯣ ꯍꯧꯅ ꯁꯥꯅꯤ ꯑꯗꯨꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯅꯖꯔꯁꯠ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯈꯨꯌꯥꯃꯇ ꯅꯣꯡꯃꯇ ꯄꯤꯕꯤꯔꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯄꯨꯔꯣꯏꯕꯁꯤꯅ ꯂꯩꯈꯥ ꯇꯥꯔꯕꯗꯤ ꯅꯪꯁꯨ ꯌꯥꯎꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥ ꯏꯆꯥ ꯆꯪꯗꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯍꯟꯗꯕ ꯌꯥꯗꯕꯅꯤꯅꯦ ꯈꯪꯉꯤꯗꯅ ꯃꯥ ꯍꯠꯅꯂꯛꯈꯤꯁꯅꯣꯕ ꯃꯥꯒꯤ ꯃꯇꯥꯎ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯊꯝꯕꯧ ꯍꯥꯏꯕ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯅ ꯍꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯦꯕ ꯑꯩ ꯂꯣꯏ ꯈꯪꯉꯕꯅꯤ ꯑꯣꯏꯔꯝꯅꯤ ꯃꯗꯨꯁꯨꯅꯦ ꯃꯍꯥ ꯀꯩꯅꯣꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯥꯁꯤꯁꯨ ꯐꯠꯇꯕ ꯃꯀꯣꯛ ꯑꯁꯦ ꯋꯥꯈꯜ ꯈꯟꯗꯕ ꯃꯤꯅ ꯍꯥꯏꯕꯗ ꯍꯣꯏ ꯍꯣꯏꯅ ꯑꯗꯨꯝ ꯆꯠꯄ ꯑꯄꯪꯕ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯏꯃꯥ ꯏꯅꯦ ꯊꯔꯣ ꯃꯁꯥ ꯉꯝꯗꯦ ꯆꯠꯂꯨꯅꯤ ꯍꯥꯏꯕꯗꯨꯕу ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯄꯤꯗꯣꯏꯅꯣ ꯍꯌꯦꯡ ꯆꯠꯂꯒꯦ ꯇꯧꯕꯅꯤ ꯅꯕꯨꯡꯁꯨ ꯂꯩꯇ꯭ꯔꯦ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯃꯕꯨꯛꯅꯤꯡꯗꯣ ꯅꯨꯡꯁꯤꯔꯝꯗꯣꯏꯅꯤ ꯑꯗꯨꯅ ꯏꯃꯥꯅꯅꯦ ꯉꯥꯏꯍꯥꯛ ꯆꯠꯄꯤꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯒꯅꯦ ꯇꯨꯔꯦꯟ ꯃꯄꯥꯜꯒꯤ ꯏꯟꯆꯤꯡꯕꯤꯁꯤꯡꯗꯒꯤ ꯏꯃꯥꯅ ꯉꯥ ꯈꯔꯒ ꯂꯩꯒꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯂꯕꯅꯤ ꯏꯃꯥ ꯅꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯣ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯨ ꯄꯨꯕꯤꯈꯣ ꯑꯗꯨꯒ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯟ ꯈꯔꯒ ꯄꯨꯅꯅꯕ ꯏꯃꯥꯈꯛꯅ ꯄꯨꯕꯗꯤ ꯋꯥꯒꯅꯤ ꯍꯣꯏ ꯌꯦꯡꯂꯁꯤ ꯇꯣꯂꯝꯃꯨꯗꯨꯕꯨ ꯆꯠꯁꯤꯒ ꯌꯥꯔꯛꯀꯗꯧ ꯃꯥꯟꯗꯦꯅꯦ ꯃꯥꯅꯅꯦ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯗꯅ ꯍꯦꯛ ꯉꯥꯡꯕꯗꯨꯗ ꯅꯨꯡꯁꯤꯗꯦꯗ ꯍꯥꯏꯔꯒ ꯂꯩꯖꯔꯕꯅꯤ ꯏꯃꯥ ꯃꯈꯣꯏ ꯃꯄꯥꯁꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯀꯣ ꯉꯥꯡꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯋꯥꯔꯤꯕꯁꯦ ꯃꯥꯅ ꯉꯥꯡꯅꯕ ꯌꯥꯔꯗꯕꯨ ꯑꯩꯅ ꯋꯥꯈꯤꯗ꯭ꯔꯣ ꯑꯗꯨꯕꯨꯅꯦ
ꯍꯧꯖꯤꯛꯇꯤ ꯋꯥꯔꯕꯁꯨ ꯍꯥꯟꯅꯒꯨꯝꯗꯤ ꯋꯥꯗ꯭ꯔꯦ ꯏꯃꯧ ꯂꯥꯛꯂꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯂꯨꯃꯨꯗꯨ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯇꯣꯂꯨꯃꯨꯅ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯐꯖꯇꯣꯟ ꯑꯩ ꯍꯜꯂꯛꯑꯦ ꯋꯥꯅꯒ ꯋꯥꯕꯅꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣꯃꯦ ꯅꯨꯄꯥ ꯅꯪ ꯊꯕꯛ ꯍꯜꯂꯛꯑꯕ꯭ꯔꯣ ꯍꯜꯂꯛꯑꯦ ꯋꯥꯕꯅ ꯂꯣꯏꯔꯦꯗ ꯑꯩ ꯈꯣꯡ ꯈꯨꯠꯀꯥꯁꯦ ꯑꯝꯇ ꯆꯥꯝꯊꯣꯛꯀꯦ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯑꯝꯇ ꯂꯨꯝꯃꯧꯗꯅ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯁꯦꯜꯗꯤ ꯀꯗꯥꯏ ꯀꯩꯅꯣꯅꯦ ꯁꯦꯜꯗꯨꯗꯤ ꯀꯣꯟꯅ ꯄꯨꯂꯞ ꯄꯤꯔꯒꯦꯅ ꯄꯤꯔꯛꯇ꯭ꯔꯦ ꯅꯨꯄꯥ ꯅꯪ ꯑꯁꯦꯡꯕ ꯍꯥꯏ ꯀꯥꯏꯗ ꯆꯠꯂꯨꯒꯦꯕ ꯑꯁꯦꯡꯕ ꯑꯩ ꯊꯕꯛ ꯆꯠꯂꯨꯏ ꯍꯥꯏꯋꯥꯅꯤ ꯅꯨꯄꯤ ꯅꯪꯕꯣ ꯃꯅꯤꯡ ꯂꯧꯕꯨꯛꯇ ꯆꯥꯛ ꯆꯥꯅꯍꯧꯔꯤꯕꯗꯨꯅ ꯀꯅꯥꯅꯣꯕ ꯅꯪ ꯌꯥꯎꯗ꯭ꯔꯣ ꯑꯗꯨꯗ ꯍꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯊꯕꯛ ꯆꯠꯂꯦꯕ ꯅꯪꯅ ꯌꯥꯝꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯅꯆꯥ ꯂꯩꯔꯕꯅꯤ ꯍꯥꯟꯅꯒꯨꯝ ꯇꯧꯔꯅꯨ ꯍꯥꯏꯕꯅꯦ ꯐꯖꯗꯣꯟ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ ꯑꯩ ꯀꯩꯗꯧꯔꯒꯦ ꯀꯩ ꯇꯧꯗꯅꯤ ꯅꯪꯅ ꯆꯥꯛ ꯆꯥꯅꯔꯤꯕꯗꯣ ꯑꯩ ꯈꯪꯉꯣꯏ ꯈꯟꯕ꯭ꯔꯣ ꯑꯩ ꯈꯪꯉꯣꯏ ꯈꯟꯕ꯭ꯔꯕ ꯊꯕꯛ ꯆꯅꯤ ꯆꯠꯈ꯭ꯔꯒ ꯆꯥꯛ ꯆꯥꯅꯗꯨꯅ ꯂꯩꯊꯣꯛꯄꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯀꯅꯥꯅ ꯑꯃꯨꯛ ꯇꯝꯁꯤꯜꯂꯤꯅ ꯇꯧꯔꯤꯁꯤꯅ ꯇꯝꯁꯤꯜꯂꯛꯇꯕ ꯆꯨꯝꯂꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯏꯄꯥꯝ ꯆꯠꯈꯤꯗꯧꯕꯅꯤꯀꯣ ꯌꯦꯡꯉꯣ ꯅꯪ ꯏꯄꯥꯝꯇ ꯆꯠꯈꯤꯅꯤꯕ ꯑꯩꯗꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅೋ ꯅꯪ ꯁꯤꯗꯒꯤꯗꯤ ꯊꯕꯛ ꯁꯨꯕꯒ ꯆꯠꯄ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯌꯨꯝꯗꯅꯦ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯑꯣꯏꯅ ꯁꯦꯜ ꯇꯥꯜ ꯏꯪꯈꯣꯜ ꯁꯨꯕꯒ ꯊꯕꯛ ꯁꯨꯕ ꯆꯠꯄꯒ ꯁꯦꯜ ꯐꯪꯕꯗꯤ ꯃꯥꯟꯅꯔꯣꯏꯗ ꯅꯨꯄꯤ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯀꯦ ꯍꯌꯦꯡ ꯃꯈꯩ ꯑꯩ ꯆꯥꯛ ꯆꯥꯅꯕ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏꯕ ꯑꯁꯦꯡꯕ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏ ꯇꯥꯅꯤꯡꯗꯦ ꯑꯣꯏꯗꯕ ꯉꯥꯡꯅꯅꯨ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯅꯪꯅ ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯗꯅ ꯆꯠꯂꯤ ꯃꯌꯥꯝꯁꯦ ꯅꯣꯡꯃꯇ ꯁꯦꯜ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯨꯁꯤꯜꯂꯛꯄ ꯌꯥꯎꯈ꯭ꯔꯕꯕ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯄꯨꯁꯤꯜꯂꯒꯦ ꯍꯥꯏꯕ ꯁꯥꯎꯔꯅꯨꯕꯁꯦ ꯏꯃꯥ ꯑꯩꯈꯣꯏꯅꯤꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯕ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯝꯇ ꯈꯪꯗꯕ ꯑꯉꯥꯡꯗꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯪꯅ ꯀꯟꯅ ꯂꯥꯎꯕꯗ ꯑꯉꯥꯡꯒꯁꯦ ꯂꯣꯏꯅ ꯍꯧꯒꯠꯂꯛꯏꯗꯣ ꯍꯧꯅ ꯌꯧꯁꯅꯨ ꯅꯨꯄꯥ ꯅꯪ ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯗꯨ ꯅꯪ ꯇꯣꯂꯃꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯝꯗꯅ ꯏꯪꯈꯣꯜ ꯂꯩꯕꯥꯛ ꯇꯧꯍꯜꯂꯤ ꯇꯟꯖꯥꯗꯨꯗ ꯊꯝꯕꯧꯁꯨ ꯂꯥꯛꯇꯨꯅ ꯇꯣꯂꯨꯃꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯉꯁꯥꯏꯗꯒꯤ ꯊꯣꯛꯂꯛꯀꯅꯤꯅ ꯉꯥꯏꯔꯒ ꯁꯨꯡꯊꯣꯛꯇꯤ ꯊꯣꯛꯂꯛꯇꯦ ꯑꯩꯅ ꯁꯣꯝꯗ ꯉꯥꯏꯕꯗ ꯁꯤꯗꯧꯔꯦ ꯇꯧꯔꯤꯁꯤ ꯎꯔꯦꯗꯅ ꯑꯩ ꯅꯨꯄꯤꯅ ꯐꯥꯔꯒ ꯊꯕꯛ ꯑꯃꯨꯛ ꯁꯨꯍꯜꯂꯒ ꯊꯝꯂꯤꯕꯅꯦꯃꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯤ ꯈꯔ ꯐꯨꯕꯅ ꯐꯨꯕ ꯌꯥꯗ ꯇꯧꯔꯤꯕꯅꯤꯅꯦ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤꯒꯤ ꯃꯤꯆꯪꯗ ꯂꯩ ꯃꯤꯆꯪꯅꯤꯅ ꯏꯃꯥꯁꯤꯁꯨ ꯑꯗꯨꯅꯅꯤ ꯅꯪꯅ ꯈꯪꯗꯅꯕ ꯌꯥꯔꯦ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯃꯤ ꯑꯃꯗ ꯁꯣꯝꯗ ꯉꯥꯏꯕ ꯁꯤꯗꯧꯔꯝꯕꯅꯤ ꯍꯥꯏꯕꯅꯤꯗ ꯉꯥꯏꯍꯥꯛꯇꯤ ꯊꯣꯛꯂꯛꯄ ꯌꯥꯈꯤꯔꯣꯏꯕ ꯍꯦꯛ ꯌꯥꯕꯒ ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯒꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ ꯉꯥꯏꯉꯝꯗꯕꯗꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯀꯔꯤ ꯅꯨꯡꯒꯤ ꯅꯪꯒ ꯍꯪꯅꯔꯨꯕꯅꯣ ꯈꯪꯗꯦꯗ ꯅꯪꯅ ꯈꯔ ꯍꯥꯏꯔꯤꯈꯩ ꯌꯥꯏꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯄꯦꯜꯂꯤ ꯆꯠꯂꯝ ꯑꯩꯈꯣꯏ ꯅꯨꯄꯤ ꯊꯣꯛꯂꯛꯄꯗ ꯅꯪ ꯎꯔꯗꯤ ꯑꯃꯨꯛ ꯁꯥꯎꯔ ꯆꯠꯂꯣꯕ ꯑꯩ ꯊꯣꯛꯂꯒꯦ ꯆꯠꯄꯒ ꯑꯃꯨꯛ ꯍꯦꯟꯅ ꯐꯪꯉꯔꯣꯏꯕꯅꯤ ꯆꯠꯂꯣ ꯁꯠ ꯂꯥꯛꯑꯣꯀꯣ ꯑꯩ ꯀꯨꯏꯅ ꯑꯃꯨꯛ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯍꯣꯏꯕ ꯊꯣꯛꯑꯝꯃꯣ ꯍꯥꯏꯔꯒ ꯆꯨꯝ ꯂꯩꯌꯦ ꯑꯃꯨꯛ ꯊꯝꯕꯧꯗ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯂꯨꯃꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯈꯣꯡ ꯍꯥꯝꯂꯨꯒꯦ ꯍꯥꯏꯖꯤꯟꯅꯔꯒ ꯃꯅꯤꯡ ꯐꯥꯎꯗꯨꯅ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯃꯨꯛ ꯊꯝꯕꯧꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯃꯤꯟꯅꯔꯝꯃꯤ ꯇꯣꯂꯨꯃꯨꯅ ꯅꯨꯄꯤ ꯊꯤꯔꯣꯏꯗꯤ ꯍꯥꯏ ꯑꯗꯨꯒ ꯅꯨꯄꯤꯗꯤ ꯑꯗꯨꯝ ꯀꯣꯏꯈꯠꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯔꯤꯁꯤꯔꯣ ꯅꯪꯒ ꯃꯨꯟꯅꯍꯟꯒꯅ ꯑꯩꯈꯣꯏꯗ ꯆꯪꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅꯦ ꯊꯤꯅ ꯉꯥꯡꯂꯒ ꯇꯥꯟꯊꯣꯛꯍꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯁꯤ ꯎꯕꯗ ꯌꯥꯝ ꯆꯥꯛꯄꯒꯤ ꯃꯥꯟꯕ ꯑꯩꯗꯤ ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯈꯤꯕꯗꯗꯤ ꯐꯖꯔꯅꯤ ꯈꯪꯉꯦ ꯌꯥꯔꯦ ꯅꯪꯒꯤ ꯅꯇꯨꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯅꯪꯁꯨ ꯈꯤꯇꯪ ꯉꯥꯏꯔꯦ ꯅꯨꯄꯤꯗ ꯈꯣꯏꯔꯝꯗꯅ ꯂꯩꯔꯝꯗꯧꯕ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯀꯥꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯂꯧꯔꯒ ꯈꯪꯕ ꯍꯥꯏꯕꯅꯤꯗꯣ ꯅꯠꯇ꯭ꯔꯣ ꯊꯝꯕꯧꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯛ ꯐꯖꯩ ꯑꯗꯨꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯝ ꯊꯤꯅ ꯌꯥꯏ ꯅꯪꯒꯤ ꯅꯨꯄꯤꯒꯨꯝꯕ ꯁꯛꯊꯤꯕꯤ ꯉꯥꯡꯅꯕ ꯌꯥꯗꯕꯗꯨ ꯅꯠꯇꯦꯕ ꯎꯔꯒ ꯈꯪꯉꯅꯤ ꯑꯗꯨꯗꯤ ꯆꯠꯁꯤꯀꯣ ꯀꯨꯏꯅ ꯉꯥꯏꯔꯗꯤ ꯑꯃꯨꯛ ꯁꯥꯎꯔꯒ ꯂꯩꯔꯝꯒꯅꯤꯕ ꯂꯧꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯔꯦꯅ ꯀꯤꯕꯗꯤꯅ ꯑꯩꯗꯤ ꯂꯧꯔꯒ ꯀꯤꯕꯅꯤ ꯅꯪꯅ ꯂꯧꯗ꯭ꯔꯤꯉꯩꯗꯒꯤ ꯀꯣꯏꯔꯤꯉꯩꯗꯗꯤ ꯈꯔ ꯇꯧꯗꯕ ꯌꯥꯗꯦꯅꯦ ꯑꯗꯨꯕꯨ ꯂꯧꯔ ꯃꯇꯝꯗꯗꯤ ꯅꯪꯗꯧꯅꯗꯤ ꯁꯨꯛꯇꯧ ꯇꯧꯔꯣꯏꯍꯦ ꯑꯩ ꯑꯁꯦꯡꯕ ꯇꯧꯔꯣꯏ ꯊꯝꯕꯧꯒ ꯈꯪꯅꯩ ꯍꯥꯏꯕ ꯂꯩꯔꯥꯡꯁꯨ ꯃꯥꯒꯤ ꯃꯇꯥ ꯁꯤꯟꯊꯥꯒ ꯉꯥꯏꯗꯨꯅ ꯍꯦꯛ ꯂꯩꯔꯝꯃꯤ ꯁꯤꯟꯊꯥꯅ ꯏꯇꯥ ꯑꯩꯗꯤ ꯇꯥ ꯊꯝꯕꯧꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯨꯔꯒ ꯔꯥꯁꯤ ꯂꯩꯕ ꯅꯨꯄꯥꯁꯦ ꯑꯁꯤ ꯎꯕꯗ ꯉꯥꯎꯔꯤꯕ
Leirangna masibu pakhang oizalo masakpudi phajai ta thambaudangi pakhang oiramadi itagidamakta akhoi miyam sangduna pharaga loridana as hangunuda ikai doino he nupi aikhoisu thamoi panma mini kai apam nungsi loina phawribani hoi yare tu naksile uri sauru jalo thambawna leirang ngaiba kyang kuirage ai khar thengdokri aigi tause mangari ngaida kisu kaideda ai sungai bo kuidri adu ta thambau nangi marup sipo pakhang kaino he nang ai ga nuksinaraga mau pa mai tong nuko adu mai naga tong as kaide gi wan he nang sima ai khoi gi ta sin thana sum pam jaba adu da hangbani ba nabu yam phataba tawgunu ko tolamu pangmase magi matudo sakta yam mushti masi ibu nupi thirai do kumsirane oida haidoida sintha koinan gi khang kaino tumine leribadu ba ha kaishu tawdida pakhang nupi ga ta koijaba za na teda pharini dudi ta thamongna khara yana sinbirak pa yabra yingbiro asumna thambongna namdana sinthaga tolamuga khangna halami tolamusu ipangpang makhai thamongna giri takpada madam lenbani khanduna yathoraklami nongmasu sintha amadi tolamu makhoi ani unari naganda leiranga thambauga su unari leirangna ta thambau noigi ta tolamuga ita sinthagana akhini dagi nungsinaba yam henkreda midi chenaba matamgo loi thanare hai is adugi wabu akhini su kokselaga lore kaino makoina aina nang nungsibadagi tolamuna sintha nungsibana hengadabana teni nangbo yam haitra ngangmadi nachina khakto oiramni nangna aibu nungsi haibasi na thamoidudi tingjangangoda malibungo adumna hainuda nangbo thamoi kwai isengmu nupani ko ise ado ta thamba nang thabak satpa haurabra adumaina som leibadunadi yumpan ba yariko chatlabani deiso maramu obani siltan maurabani nangbu inakta leira kanda ngana thamduini nakhu thamlaga pijaduini nangna taladine nakhu chamalui aina tuk imbiduini nang inba kainaga pukase tuk lawiko horen yumdalaga khujindo amtana kakthaluso chahi ma pharabra kaino kaktaba motna marola motliba kai thabak subada amot pasangi bagini ba sidiba tolamuna sintha nangsi phaji hesengba aina hana nupiga thijringaida thengnaradine ahan ek nungsinaba numita aikoyumda tungpura dawni kaino ta tolamu warina aina saraka maiduna asomda tontoklaga leiduba kishu tawdida sum wakhala makhalamini nangse yam phajai yengbagi penma naida haidana haijilanu yare adu ta tolamusu khara mujabagi wani rasina matum leida yam nungsiyeba adudi nangna nungsi yengbaginida yumdadi imana toiba tiga muyiga ngangmuda tolamugi yumdadi tolamugi honglakliba mawong asida Pasadon amadi asangbi makoi anidi yamna sauninglammi asangbi masabu nganglingaidadi khumloi adubu mina nganglibdu taraga lausinbra haibasu tawba nate tolamudo asangbina nangna tawribasibu karino haibani nama hanubi agi karimta khandrabasu nang natugo nasagagidi khanba yaidana nang ma ayimu itu isagi khanmanu pa leibanate aigi nupisa ngangli sakli mayamse ai nongda saw mabu nongda phusai tawra baibu nupa kanana ai dona tawbu yawnage amda hayoneba kana yawgeba kana yawgene nangna niyom sumlabadine mawosina nganglibasya ngangloi ni bungo nara leiba nangona ngangbabu nangna kari haidorige ha kari kumdoino ba hayo hay ma ibu kayam phatrage nangbu kayam phage ha nupi thiraba nasa leiraba nangna huraduna satpa anga inkhalakpaga manana koiba langba tawribado nangbu phabani haigadro ha adugu lisatu pablabadi karigi nupi thiribano nang karigi nupi thiribano ba nupi thibasidi imana ai chakhraga natupta lehawi haidana pangchawda sawbududa leimina hongnaba haidana thiribagi wani karino mana nganglibasibo hai angawba sono subau nang sibu karino ne ai dinia pili haibasidi pungpe pili da ai ma ayam tumni kakta tungki ahingsu sum tumni namong nupi ni saw langnaga ngangda thosengta namong nupi do matom tengkho sobane amu kaurani ba amta suminarsu chalo baima nama hanubi aingonda thaudari ba haibaduni nangise ha phakreda aigi isase isa boksebgi mahai yalani aide
Ima, ai se na khoi ni ngang bangu cha mane aseng ba. Ai na thabak su tru su na mong nu pi na ima gi pen da suri tu di cha mana tro. Hai, gatha. Nang naram cha to thu na sem do. Na tram di soi trabani. Mau shin nang mu tha dok lam du na ma pam dhan ki bra. Atop ma pham da ne sa pha ga da ma pham ma yeng ki bra. Kai nom di soi trabani ko soi trabani hari bi si. Ima, atu di hai nu da nu ngai te khra nu ngai te ba. Ai gi nak te lai ma na kari gi atop nu ngai ba pham ma mu yeng dui no. Yeng ki ba ta ba ni ne. Nang gi na nak te lai ra ga wa na dom lai ga da ba gi saru. Atop pa apha pham ma da nu ngai lai sa ki bu na phatro. Phatra hi ba. Ma, ta ba ya wa na te ko ima na ngang li bu do. O adu oi ra ba di ne. Na sa na wakhal do ta wo khang la bro. Nong mu su to lo mu ma di sintha akhoi ani unari. Makhoi ani na unari ba do to lo mu gi khul da gi thai be mana mapam da gi halak pa da urami. Mahak paw do tamning man bana mayum da phau ba sang dana to lo mu gi mayum da laklami. Phasaton inia kanam ta leita bro. O phasaton kanam lei tro noi bo. Phasaton kadai sakra ba do ni tawru si bo. Tek taroi da ba. O tare ise. O inkol da lei ru ba aduna ta tre. Ado kari haige ita thazadana ise na aikoi da lakpi ba bo. Hoi be ma ise se nangona paw mutam gi haidana lakli bani ne. Nangbo ai di madu ge uru ba da ngapana loi khrabani wani. Kai wari no ise kai dawra ge hai si bo. Ai se hauzik ta ipam da ge lakli bani. Yum da gam ta sanglu bana tre. Nangin nak ta hana ita lakna ba gi wani. Ado kai wanu de swai hai di. Nangi to lamudo aikoi gi ipam manakta leisabi maga phaminadana noktana wari to howi ni nangwa. Aikoi khulgi mi sing dhang bada ita tata laklaga makhoi ni he unai hai ne. Makhoi ma baba. Ichia nubi masa tu di kari maming kauge isi bu khangraba. Maming du budi nya sintha kaubani. Aduga magi mamanabi leirang kaubi masu leibane. Aduna tolongbugi marup amaga khangnai haibra kaino. Ngasidi urakte isi kanano khangdi ye duna. Tolongbugi mama asangbi ngasai di sari wari do tarami. Asangbi na kaya da phachibu masano ba aise mahyak takta sibam nabam khangdan sirori ba yam pharoi dori masani yam pharoi dori ba thai be mana aduni ni aise tamdra bu siya bu wa ni adu dei nya phazatoni khalaga mabu nusi bagi tamlabani ngalingai da kari kari no haina hu ba yaidana asangbi na nangna tama isibu tungai ba leitre be ma nangna hairam drabadi ai khoi su khanglamoi dori bani thai be mana yamna bu thazadri ine aidi mana asumna taromani haibasi ai thazaman atana ngek leptuna sumli bra lali bra haidana amuk yenglurabani bema isa phattaba haibasi hanu thang asida phasapam leite mimang thokpa natana matu masa leireba mana khali wakhal sibu karino haibani da ningthina wari saraga wakhal thazaraksani kai suena khanbiruranu da ine ai su thokna ba tawrage yumda mapam chakhraga halaktrena hairamani hoi tho phazatona ima mana khali basi bu kaino ai khanje basu ma pikri bai sa sikni khan bai ai da ma ima gi phazaton kapkanu se ima lei basi di mani ekta tawning pang taw ba ya bana tin ya ima ngangi oi ri ima ma ge pa lambi da chatki hair basu chachakrasa phana har su ngangasu phaloi na phatraban kayu semdok pa ya ro ima Mga sidi hatta laki sa kani na nama. Matibong sa kanya bizarre yengo ba ay nama. Ay nasukwana isagi buho na gadra. Ibongi buho na gadra. Sukwana wa na base mana karim na kang manate. Ay siya nagtingangon yengayap na yeng mani. Ano ba iba? Ay yung sitalay ba pahambre iba. Pasaton kayo na nang nangang libo po. Nang adom na hay ganun yan. Iba tabda nungay te. Isa si iyam na pati. Adubo, wakal tana warag sinya imay sasangana. Ima, apabahay ba talaw bahay tabi to pan. Kaya ko ire, ima ko na mabusiptok na muko naragli base. Uy, Germany, uy, Roima, suway, uy, Roy. Amuk ta sa kinusi, mahalaki sa no. Aduga niya, ima tawgi. Hira, mana, lampang hinin bayabra niya. Numidang do, tulumugi imung do, yam na kanari. Matangi numita phazatondo sinthagi mayum thidun laklami sinthasu magi mayumda phi sadru leirami phazatona mi lei bro yum sibu kana lege kai gumum tangjage ba
ꯍꯣ ꯀꯅꯥ ꯂꯩꯒꯦ ꯁꯤꯟꯊꯥꯅ ꯂꯩ ꯀꯩ ꯍꯪꯒꯗꯕ ꯁꯤꯟꯊꯥ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯍꯣꯏ ꯃꯥꯅꯤ ꯑꯩ ꯏꯁꯥꯃꯛꯅꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯑꯣ ꯅꯪꯒ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯌꯨꯝꯗ ꯁꯥꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯊꯣꯡꯒꯥꯜ ꯐꯥꯎꯗ ꯊꯣꯛꯎꯁꯤꯔꯥ ꯍꯣꯏ ꯏꯅꯝꯃ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯏꯅꯝꯃꯕꯣ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯅꯪ ꯇꯣꯂꯝꯃꯨ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯏꯅꯝꯃ ꯏꯅꯝꯃꯁꯦ ꯇꯥ ꯇꯣꯂꯝꯃꯨ ꯍꯣꯏꯒꯤ ꯃꯤ ꯑꯣꯏꯗꯣꯏꯔꯣ ꯍꯣꯏ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯇꯥ ꯇꯣꯂꯝꯃꯨꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯍꯣꯏ ꯑꯩꯁꯦ ꯇꯣꯂꯝꯃꯨꯒꯤ ꯅꯨꯄꯤꯅꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯃꯥꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯀꯥꯏꯅꯒ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯤ ꯇꯥ ꯊꯝꯕꯧ ꯃꯈꯣꯏꯅꯤꯃꯛ ꯄꯥꯈꯪ ꯉꯥꯛꯇꯅꯤ ꯍꯥꯏ ꯐꯖꯇꯣꯟ ꯊꯝꯕꯧ ꯄꯜꯂꯛꯄꯗꯨꯗ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ ꯃꯥꯁꯨ ꯃꯆꯥ ꯑꯅꯤ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯏꯕꯦꯝꯃ ꯅꯈꯣꯏ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯁꯨ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯏꯔꯥꯞ ꯂꯥꯞꯅꯕ ꯂꯝꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯍꯦꯛꯇ ꯌꯥꯔꯤꯕꯁꯤꯕꯨ ꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯑꯣꯏꯕ ꯁꯤꯟꯊꯥꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ ꯐꯖꯇꯣꯟ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯈꯪꯕ ꯅꯪꯁꯦ ꯅꯈꯣꯏ ꯇꯥ ꯇꯣꯂꯨꯃꯨꯒꯤ ꯂꯥꯡꯗ ꯊꯨꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯔꯛꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯅꯤ ꯌꯨꯝꯗꯨꯗ ꯂꯣꯟꯅꯕꯤ ꯑꯣꯏꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯥꯕꯅꯤ ꯃꯗꯨꯕꯨ ꯅꯪ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯕ꯭ꯔꯅꯦ ꯏꯅꯝꯃ ꯑꯩꯈꯣꯏꯅ ꯄꯪꯂꯨꯕꯅ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯔꯨꯕꯅꯤ ꯏꯅꯝꯃꯅ ꯑꯩꯈꯣꯏꯕꯨ ꯃꯤꯠ ꯄꯥꯡꯍꯟꯕꯤꯔꯤ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯥꯅꯤ ꯃꯈꯣꯏꯒꯤꯗꯤ ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯇꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯗ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯒꯗꯣꯔꯤꯕꯅꯤ ꯃꯗꯣ ꯅꯪꯁꯨ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏ ꯏꯅꯝꯃ ꯐꯖꯇꯣꯟꯁꯨ ꯍꯜꯂꯛꯂꯦ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯂꯦ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯇꯣꯂꯨꯃꯨꯗꯤ ꯐꯃꯨꯡꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯐꯖꯇꯣꯟ ꯁꯥꯎꯅꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇꯨꯝꯂꯤ ꯃꯄꯨꯔꯣꯏꯕꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯩ ꯀꯩꯗꯣꯏꯁꯤꯕꯣ ꯅꯨꯄꯤ ꯅꯪ ꯉꯥꯎꯔꯕꯣ ꯍꯥ ꯃꯤꯅ ꯃꯪꯒꯅ ꯃꯪꯂꯤꯉꯩꯁꯤꯗ ꯀꯔꯤ ꯃꯪ ꯍꯥ ꯀꯔꯤꯒꯤ ꯃꯪꯅꯣ ꯅꯨꯡꯉꯥꯏꯅꯒ ꯇꯨꯝꯃꯒ ꯂꯩꯗꯅ ꯅꯨꯄꯥꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯅꯨꯄꯥꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦꯕ ꯍꯥ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ ꯑꯁ ꯑꯌꯣ ꯃꯤꯠ ꯀꯥꯏ ꯅꯪ ꯉꯛꯇ ꯄꯥꯏꯔꯅꯤ ꯑꯩ ꯁꯤꯔꯦ ꯅꯨꯄꯤ ꯅꯪ ꯈꯨꯠꯇꯤ ꯊꯥꯔꯛꯀꯅꯨꯗ ꯅꯪ ꯀꯩꯒꯤ ꯊꯥꯔꯣꯏꯗꯕ ꯍꯥ ꯅꯃꯤꯠ ꯉꯥꯎꯕ ꯅꯕꯨꯛꯁꯦ ꯋꯥꯔꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯩꯒꯤ ꯅꯨꯄꯤ ꯊꯤꯔꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯂꯧꯔꯤꯕꯅꯣꯕ ꯑꯩ ꯍꯣꯏꯃ ꯀꯥꯏꯗ ꯂꯩꯒꯦ ꯅꯃꯧ ꯅꯨꯄꯤꯅ ꯑꯩ ꯍꯥꯠꯇꯧꯔꯦ ꯑꯁ ꯑꯝꯇ ꯈꯥꯝꯃꯨ ꯂꯥꯛꯑꯣꯃꯤ ꯅꯨꯄꯤ ꯌꯥꯝ ꯊꯨꯅ ꯇꯣ ꯑꯝꯇ ꯇꯣꯗ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦꯀꯣ ꯑꯩ ꯑꯁꯪꯕꯤꯅ ꯍꯥ ꯏꯆꯥꯕꯨ ꯏꯃꯧꯅ ꯐꯨꯔꯦꯕ ꯍꯣ ꯈꯔ ꯍꯦꯛ ꯐꯨꯍꯜꯂꯨ ꯏꯆꯥꯁꯤꯗꯤ ꯏꯃꯥꯅꯦ ꯀꯩꯊꯦꯜ ꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯉꯥ ꯑꯗꯨꯝ ꯂꯩꯔꯨꯒꯦ ꯑꯩ ꯑꯁ ꯅꯥꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯀꯤꯅ ꯄꯥꯎꯊꯤꯟ ꯊꯤꯜꯂꯤ ꯁꯤꯕꯨ ꯃꯥꯏ ꯃꯤꯠꯇꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤꯅꯤ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯍꯥꯏꯒꯦ ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯏꯀꯞ ꯑꯃꯠꯇꯁꯨ ꯂꯩꯔꯣꯏ ꯏꯆꯥꯁꯤ ꯄꯨꯗꯨꯅ ꯀꯗꯥꯏꯗꯅꯣ ꯆꯠꯈꯤꯅꯤ ꯑꯩ ꯐꯖꯇꯣꯟ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯋꯥꯗꯨꯗꯤ ꯅꯪ ꯍꯥꯏꯒꯅꯤ ꯑꯩ ꯏꯀꯞ ꯑꯃꯠꯇꯁꯨ ꯂꯩꯊꯔꯣꯏ ꯃꯤꯠ ꯐꯠꯇ ꯅꯇꯨꯅ ꯆꯥꯏ ꯀꯩꯁꯨ ꯈꯟꯗꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯂꯥꯜꯂꯤ ꯐꯖꯇꯣꯟ ꯅꯪ ꯆꯠꯈꯤꯅꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯅꯪꯁꯦ ꯑꯩꯅ ꯅꯁꯛ ꯃꯨꯟꯅ ꯈꯪꯕ ꯆꯍꯤ ꯀꯌꯥ ꯂꯣꯏꯅꯗꯨꯅ ꯂꯩꯔꯛꯂꯕ ꯃꯤꯅꯤ ꯅꯪꯒꯤ ꯅꯇꯥꯠꯇꯣ ꯑꯅꯧꯕ ꯀꯅꯥꯗ ꯊꯥꯖꯔꯕꯁꯨ ꯑꯩꯅꯗꯤ ꯊꯥꯖꯒꯗꯕ ꯂꯩꯇ꯭ꯔꯦ ꯐꯖꯇꯣꯟ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯩ ꯂꯥꯜꯂꯦꯕ ꯁꯤꯗꯒꯤꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯣꯂꯨꯃꯨꯗꯨ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯂꯣꯏꯅ ꯃꯁꯤ ꯈꯥꯝꯂꯦ ꯃꯆꯤꯟꯗꯒꯤꯁꯨ ꯏ ꯊꯣꯛꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯁꯣꯏꯔꯨꯕꯅ ꯃꯥ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯐꯖꯇꯣꯟꯕꯨꯗꯤ ꯆꯠꯈꯤꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯈꯥꯝꯂꯤ ꯁꯣꯝꯅ ꯁꯤꯟꯊꯥꯅ ꯇꯝꯕꯗꯒꯤ ꯂꯩꯔꯥꯡ ꯑꯃꯗꯤ ꯊꯝꯕꯧ ꯃꯈꯣꯏꯅꯤꯁꯨ ꯎꯅꯗꯨꯅ ꯈꯠꯅꯔꯤ ꯂꯩꯔꯥꯡꯅ ꯍꯦꯆꯤꯟ ꯊꯤꯕ ꯍꯨꯔꯥꯟꯕ ꯅꯆꯥ ꯑꯅꯤ ꯂꯩꯔꯕ ꯅꯪꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧ ꯅꯪꯒꯨꯝꯕ ꯅꯨꯄꯥꯁꯦ ꯅꯄꯨꯟꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯤ ꯍꯥꯏꯕꯤꯒꯦ ꯂꯩꯔꯥꯡ ꯑꯩꯕꯨ ꯀꯥꯏꯗꯒꯤ ꯏꯆꯥꯅꯣ ꯅꯨꯄꯤ ꯐꯥꯎ ꯂꯩꯇꯦ ꯑꯃꯈꯛꯅꯤ ꯀꯣꯏꯅꯔꯤꯁꯦ ꯑꯃꯈꯛ ꯀꯣꯏꯕ ꯐꯪꯖꯔꯦꯅ ꯍꯔꯥꯎꯖꯔꯤꯉꯩꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯄꯥꯎ ꯇꯝꯁꯤꯜꯂꯒꯦꯕ ꯍꯥ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯅꯆꯥꯅꯆꯦꯒ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ ꯅꯈꯣꯏꯕꯣ ꯑꯗꯨꯛ ꯑꯄꯤꯛꯄ ꯋꯥꯈꯜ ꯈꯜꯂꯤꯕꯗꯨꯕꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯈꯣꯡꯒꯨꯜ ꯐꯥꯎ ꯇꯥꯔꯛꯀꯅꯨ ꯂꯩꯔꯥꯡ ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣꯗ ꯑꯩ ꯄꯥꯈꯪ ꯑꯁꯦꯡꯕꯅꯦꯕ ꯇꯥꯅꯤꯡꯗꯦ ꯆꯤꯟꯊꯤꯕ ꯅꯪꯒꯤ ꯋꯥ ꯇꯥꯒꯗꯕ ꯂꯩꯔꯥꯡ ꯅꯠꯇꯦ ꯑꯗꯨꯒ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯤꯒꯗꯕꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯑꯩ ꯅꯪꯕꯨ ꯇꯨꯀꯠꯆꯩ ꯂꯩꯔꯥꯡ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯑꯝꯇꯗꯤ ꯈꯟꯒꯅꯨꯗ ꯂꯩꯔꯥꯡ ꯑꯩ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯍꯥꯏꯕꯅꯤ
ꯐꯖꯗ꯭ꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯁꯤꯂꯥꯎ ꯂꯥꯎ ꯏꯁ ꯀꯔꯤ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯌꯨꯝꯗ ꯆꯠꯁꯦꯕ ꯍꯦ ꯅꯪꯒꯤ ꯋꯥꯈꯜꯗꯨꯗ ꯑꯩꯁꯦ ꯀꯌꯥꯝ ꯄꯪꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯕꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯦ ꯍꯥ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯤꯅꯣꯕ ꯑꯁꯦꯡꯕꯗꯣ ꯈꯪꯗꯕꯅꯤ ꯂꯩꯔꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ ꯈꯪꯗꯅ ꯂꯩꯔꯕ ꯑꯁꯦꯡꯕꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯑꯁꯦꯡꯕ ꯑꯃ ꯈꯪꯍꯟꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥ ꯅꯇꯨ ꯅꯆꯥꯁꯤꯡꯗꯣ ꯃꯁꯛ ꯈꯪꯅꯧ ꯍꯥꯏꯕ꯭ꯔꯣ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯇꯣꯝꯕꯤ ꯄꯨꯔꯛꯑꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯈꯣꯡꯒꯣꯏ ꯅꯥꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯩꯔꯥ ꯑꯩ ꯅꯨꯄꯤ ꯊꯤꯗꯤꯌꯦ ꯑꯣꯏꯗꯕꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯉꯥꯡꯂꯤꯅꯦ ꯆꯤꯟꯊꯤꯕ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄ ꯐꯥꯎ ꯑꯩ ꯇꯨꯀꯠꯆꯩ ꯂꯩꯔꯥꯡ ꯆꯠꯈ꯭ꯔꯦꯅꯦ ꯑꯩ ꯆꯥꯏꯗ ꯅꯨꯄꯤ ꯑꯃꯈꯛ ꯇꯔꯛ ꯀꯣꯏꯕ ꯐꯪꯖꯔꯦꯅ ꯍꯔꯥꯎꯖꯔꯒ ꯑꯁꯤꯃ ꯀꯥꯏꯅꯔꯕ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯑꯗꯨꯝ ꯁꯤꯔꯅꯦꯕ ꯑꯁꯨꯝꯅ ꯊꯝꯕꯧꯗꯨ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯤꯗꯨꯅꯁꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝ ꯅꯨꯄꯤ ꯑꯃꯇ ꯑꯃꯨꯛ ꯐꯪꯗꯅ ꯂꯩꯔꯦ ꯁꯣꯝꯅ ꯇꯣꯂꯨꯃꯨꯗꯤ ꯋꯥꯈꯜ ꯇꯥꯔꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯗ꯭ꯔꯤ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯕꯗ ꯐꯖꯗꯣꯟ ꯑꯃꯗꯤ ꯑꯁꯪꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ